Leibak miyambu kurumjari lakliba April gi tang mangada nipalak suba KKL Foundation ga mari lenana mayam gi damak oirakliba lamnam asigi phibam asida debate ama thamjari topic na aikoi gi ningol Meetei ningol singna Meetopta Mayum Panbada aikoi gi Furupta Mangjaba Leite masida Leiriba Leitaba punamak debate asida nainaminasi soidana Saruk Yabiyu hairiba debate asi open ni tabak tawasingsu yawba yai masida interest leba itlina khudingmak yawba yai sahigi factor khaidok lejade soidana Saruk Yabiyu amadi lamda masida oirakliba phibam amadi igi pal ngak pagi sangjalakliba tabak thorom sing asida mai pakna sanghin minasi haiba waije thamjaraga lakliba April gi tang manga mayam kawbiraganu April gi tang manga mafamna Jain Dance Academy hairiba competition asigi damak registration form hungbigada website www.mayfrost.in dani aduga hena maru oiribadi last date of registration si April gi tang ani da oigani kawbiraganu mayam mateng pangbiyu amadi competition asibu mai pakhanbiyu aduga loina na hairiba thoram asibu pangthokpada achowa mateng pangbirakliba sponsorship pibirakliba singbusu sinja langjariba singi mahut sinjaraga thagajaba phongdokchak